ꯑꯩꯈꯣꯏ ꯏꯁ꯭ꯋꯔꯒꯤ ꯑꯐꯕ ꯑꯗꯨꯗ ꯍꯔꯥꯎꯊꯣꯛꯀꯗꯕꯅꯤ꯫ ꯅꯈꯣꯏꯅ ꯃꯇꯝ ꯈꯨꯗꯤꯡꯗ ꯌꯥꯝꯅ ꯋꯥꯖꯈꯤꯕ, ꯈꯟꯖꯈꯤꯕ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯃꯗꯣ ꯅꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯃꯗꯣ ꯐꯪꯕꯗ ꯅꯈꯣꯏꯗ ꯅꯨꯡꯉꯥꯏꯖꯕ ꯑꯗꯣ ꯎꯕꯗ ꯑꯩ ꯌꯥꯝꯅ ꯑꯉꯛꯄ ꯐꯥꯎꯏ꯫ ꯅꯈꯣꯏ ꯅꯤꯡꯁꯤꯡꯕ꯭ꯔꯥ? ꯅꯈꯣꯏꯅ ꯑꯉꯥꯡꯒꯤꯗꯃꯛꯇ ꯌꯥꯝꯅ ꯂꯥꯡꯇꯛꯅꯈꯤꯕ, ꯋꯥꯖꯈꯤꯕ ꯑꯗꯨꯕꯨ ꯑꯉꯥꯡ ꯑꯗꯣ ꯄꯣꯛꯂꯕ ꯃꯇꯝꯗꯗꯤ ꯅꯈꯣꯏꯅꯤ ꯀꯌꯥꯗ ꯅꯨꯡꯁꯤꯖꯕ, ꯅꯈꯣꯏꯅ ꯑꯉꯥꯡ ꯑꯗꯨꯒꯤꯗꯃꯛꯇ ꯀꯌꯥꯝ ꯀꯨꯏꯅ ꯏꯁ꯭ꯋꯔꯗ ꯊꯥꯖꯈꯤꯕ, ꯅꯠꯇ꯭ꯔꯥ? ꯅꯨꯄꯤꯁꯤꯡ, ꯑꯩꯈꯣꯏ ꯈꯔꯗꯤ ꯅꯤꯡꯁꯤꯡꯂꯝꯒꯅꯤ ꯅꯈꯣꯏꯅ ꯍꯧꯖꯤꯛ ꯐꯪꯂꯤꯕ ꯅꯈꯣꯏꯒꯤ ꯅꯄꯨꯔꯣꯏꯕ ꯑꯗꯨꯒꯤꯗꯃꯛꯇ ꯀꯌꯥꯝꯅ ꯀꯨꯏꯅ ꯄ꯭ꯔꯥꯊꯅꯥ ꯇꯧꯏ ꯍꯥꯏꯕꯗꯣ꯫ ꯅꯈꯣꯏ ꯈꯔꯗꯤ ꯅꯈꯣꯏꯒꯤ ꯊꯕꯛ ꯐꯝ ꯋꯥꯡꯈꯠꯅꯕꯒꯤꯗꯃꯛꯇ ꯄ꯭ꯔꯥꯊꯅꯥ ꯇꯧꯈꯤꯕ ꯑꯗꯣ ꯅꯤꯡꯁꯤꯡꯂꯝꯈꯤꯒꯅꯤ꯫ ꯅꯈꯣꯏꯅ ꯂꯨꯆꯤꯡꯕ ꯑꯣꯏꯅꯅꯕꯒꯤꯗꯃꯛꯇ ꯄ꯭ꯔꯥꯊꯅꯥ ꯇꯧꯈꯤꯕ ꯑꯗꯣ ꯅꯈꯣꯏ ꯅꯤꯡꯁꯤꯡꯂꯝꯒꯅꯤ꯫ ꯑꯩꯉꯣꯟꯗ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕꯁꯤꯡ ꯑꯁꯤꯒꯤꯗꯃꯛꯇ ꯑꯩꯅ ꯄ꯭ꯔꯥꯊꯅꯥ ꯇꯧꯈꯤꯕ ꯑꯗꯣ ꯑꯩꯅ ꯅꯤꯡꯁꯤꯡꯂꯤ꯫ ꯅꯣꯡꯃ ꯑꯩꯅ ꯀꯥꯔ ꯊꯧꯔꯤꯉꯩꯗ ꯑꯩꯅ ꯉꯁꯤ ꯇꯧꯔꯤꯕꯁꯤꯡ ꯑꯁꯦ ꯇꯧꯅꯅꯕꯒꯤꯗꯃꯛꯇ ꯑꯩ ꯄ꯭ꯔꯥꯊꯅꯥ ꯇꯧꯈꯤꯕ ꯑꯗꯣ ꯑꯩ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯑꯗꯨꯒ ꯇꯨꯡꯗ ꯑꯩ ꯃꯐꯝ ꯈꯔꯗ ꯏꯁ꯭ꯋꯔꯒꯤ ꯋꯥꯍꯩ ꯈꯖꯤꯛꯇꯪ ꯇꯝꯕꯤꯅꯕ ꯐꯪꯈꯤ꯫ ꯑꯩꯅ ꯍꯥꯏꯈꯤ, "ꯑꯣ ꯏꯁ꯭ꯋꯔ, ꯅꯨꯃꯤꯠ ꯈꯔꯅꯤꯗꯤ ꯑꯩ ꯃꯐꯝ ꯀꯌꯥꯗ ꯆꯠꯇꯨꯅ ꯊꯥ ꯑꯃꯗ 12ꯗꯒꯤ ꯇꯥꯗꯅ ꯏꯁ꯭ꯋꯔꯒꯤ ꯋꯥ ꯍꯥꯏꯕ ꯄꯥꯝꯃꯤ ꯍꯥꯏꯅ꯫ ꯏꯁ꯭ꯋꯔ, ꯑꯩ ꯄ꯭ꯔꯤꯊꯤꯕꯤ ꯁꯤꯟꯕ ꯊꯨꯡꯅ ꯆꯠꯄ ꯄꯥꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯩ ꯃꯁꯦ ꯐꯪꯈꯤꯗꯦ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯍꯥꯏꯕꯗꯣ ꯇꯥꯔꯝꯃꯤ, ꯅꯪ ꯁꯣꯏꯗ꯭ꯔꯕ꯭ꯔꯥ? ꯌꯦꯡꯉꯨ, ꯅꯈꯣꯏꯅ ꯅꯤꯡꯁꯤꯡꯒꯗꯕꯗꯤ ꯀꯔꯤꯒꯨꯝꯕ ꯈꯔ ꯅꯪꯅ ꯄ꯭ꯔꯥꯊꯅꯥ ꯇꯧꯈꯤꯕ ꯃꯗꯣ ꯅꯪꯅ ꯐꯖꯅ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯗꯨꯅ ꯊꯝꯒꯗꯕ ꯄꯣꯠꯁꯛ ꯑꯃꯈꯛꯅꯤ꯫ ꯃꯈꯣꯏꯁꯤꯡ ꯑꯗꯣ ꯑꯁꯨꯝꯅ ꯑꯣꯏꯈꯤ꯫ ꯃꯈꯣꯏ ꯃꯅꯥꯗ ꯀꯨꯏꯅ ꯍꯔꯥꯎꯕ ꯑꯣꯏꯈꯤꯗꯦ꯫ ꯃꯈꯣꯏꯁꯤꯡ ꯑꯁꯦ ꯏꯁ꯭ꯋꯔꯅ ꯁꯃꯨꯗ꯭ꯔ ꯇꯪꯈꯥꯏ ꯈꯥꯏꯈꯤꯕ ꯎꯈꯤꯕ ꯃꯤꯁꯛ ꯉꯥꯛꯇꯅꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏ ꯃꯨꯔꯨꯝ ꯌꯥꯝꯅ ꯁꯣꯟꯈꯤ꯫ ꯃꯈꯣꯏ ꯑꯁꯦ ꯏꯁ꯭ꯋꯔꯅ ꯅꯨꯡꯗꯒꯤ ꯏꯁꯤꯡ ꯊꯣꯛꯍꯟꯈꯤꯕ ꯎꯈꯤꯕ ꯃꯤꯁꯤꯡ ꯑꯗꯨꯅꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏ ꯃꯨꯔꯨꯝ ꯑꯗꯨꯝ ꯁꯣꯟꯈꯤ꯫ ꯃꯁꯤ ꯀꯔꯤꯒꯤꯅꯣ ꯈꯪꯕ꯭ꯔꯥ? ꯃꯔꯝꯗꯤ ꯃꯁꯤ ꯃꯤꯑꯣꯏꯕꯒꯤ ꯍꯛꯆꯥꯡꯒꯤ ꯃꯆꯠꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯃꯁꯤꯕꯨ ꯈꯨꯗꯨꯝ ꯆꯟꯗ꯭ꯔꯕ ꯑꯃꯗꯤ ꯊꯋꯥꯏ ꯑꯁꯦꯡꯕꯅ ꯂꯥꯛꯁꯤꯟꯗ꯭ꯔꯒꯗꯤ ꯑꯣꯟꯅ ꯇꯩꯅꯕ ꯃꯥꯏꯀꯩꯔꯣꯝꯗ ꯑꯗꯨꯃꯛ ꯆꯠꯂꯤ꯫ ꯅꯈꯣꯏ ꯃꯔꯩ ꯃꯔꯥꯡ ꯇꯧꯅꯕ ꯍꯣꯠꯅꯔꯣꯏꯗꯕꯅꯤ, ꯑꯗꯨꯕꯨ ꯅꯈꯣꯏ ꯊꯥꯒꯠꯄ ꯍꯩꯅꯕ ꯍꯣꯠꯅꯒꯗꯕꯅꯤ꯫ ꯅꯝꯕꯔ 13ꯒꯤ ꯑꯃꯗ ꯍꯥꯏ꯫ ꯑꯃꯁꯨꯡ ꯃꯇꯝ ꯑꯗꯨꯗ ꯇꯤꯜꯂꯝꯕ ꯃꯤꯁꯤꯡ ꯑꯗꯨꯅ ꯈꯣꯟꯖꯦꯜ ꯋꯥꯡꯅ ꯀꯞꯈꯤ꯫ ꯃꯤꯁꯤꯡꯅ ꯑꯍꯤꯡ ꯑꯗꯨꯃ ꯇꯦꯡꯊꯥꯗꯨꯅ ꯃꯇꯝ ꯂꯦꯟꯈꯤ꯫ ꯃꯈꯣꯏ ꯌꯥꯝꯅ ꯇꯦꯡꯊꯥꯈꯤ꯫ ꯃꯈꯣꯏ ꯇꯧꯈꯤꯗꯕ꯭ꯔꯥ? ꯑꯃꯁꯨꯡ ꯏꯖꯔꯦꯂꯥꯏꯠꯁꯤꯡ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯃꯈꯣꯏꯒꯤ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯣ ꯇꯨꯀꯠꯆꯔꯝꯃꯤ꯫ ꯃꯣꯖꯦꯁ ꯑꯃꯁꯨꯡ ꯑꯥꯔꯣꯟ ꯃꯔꯥꯜ ꯁꯤꯗꯨꯅ, ꯃꯔꯥꯜ ꯁꯤꯕꯒꯤ ꯍꯩꯅꯕꯤ ꯑꯁꯦ ꯂꯩꯀꯣꯜ ꯑꯗꯨꯗꯒꯤ ꯍꯧꯈ꯭ꯔꯕꯅꯤ꯫ ꯃꯁꯦ ꯂꯦꯞꯄ ꯂꯩꯇ꯭ꯔꯕꯅꯤ꯫ ꯇꯤꯜꯂꯤꯕ ꯃꯤꯁꯤꯡ ꯑꯗꯨꯅ ꯑꯩꯈꯣꯏ ꯏꯖꯤꯞꯇ ꯁꯤꯔꯝꯕꯅ ꯍꯦꯟꯅ ꯐꯩ ꯍꯥꯏꯈꯤꯕ ꯑꯗꯣ ꯀꯅꯥꯗꯅꯣ? ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏ ꯂꯝꯍꯥꯡꯗ ꯁꯤꯔꯝꯕꯅ ꯍꯦꯟꯅ ꯐꯩ ꯍꯥꯏꯈꯤꯕ ꯑꯗꯣ ꯀꯅꯥꯗꯅꯣ? ꯀꯔꯤꯒꯤꯗꯃꯛꯇ ꯏꯁ꯭ꯋꯔꯅ ꯑꯩꯈꯣꯏꯗ ꯋꯥꯅꯅꯕ ꯃꯁꯤꯒꯤ ꯂꯝ ꯑꯁꯤꯗ ꯄꯨꯕꯤꯔꯛꯂꯤꯕꯅꯣ? ꯑꯩꯈꯣꯏꯒꯤ ꯅꯨꯄꯤꯁꯤꯡ ꯑꯃꯁꯨꯡ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡꯁꯤꯡꯁꯨ ꯈꯝ ꯊꯦꯡꯅ ꯑꯋꯥꯕ ꯅꯪꯂꯔꯦ꯫ ꯑꯩꯈꯣꯏ ꯏꯖꯤꯞꯇ ꯑꯃꯨꯛ ꯍꯟꯈꯤꯕꯅ ꯑꯐꯕ ꯑꯣꯏꯔꯣꯏꯗ꯭ꯔꯥ? ꯑꯗꯨꯒ ꯃꯈꯣꯏ ꯑꯃꯒ ꯍꯥꯏꯅꯩ, ꯑꯩꯈꯣꯏ ꯂꯨꯆꯤꯡꯕ ꯑꯃ ꯈꯜꯂꯗꯨꯅ ꯏꯖꯤꯞꯇ ꯑꯃꯨꯛ ꯍꯟꯅꯕ ꯇꯧꯁꯤ꯫ ꯍꯧꯖꯤꯛ ꯀꯔꯤ ꯊꯣꯛꯂꯦ ꯌꯦꯡꯁꯤ꯫ ꯑꯃꯁꯨꯡ ꯃꯣꯖꯦꯁ ꯑꯃꯁꯨꯡ ꯑꯥꯔꯣꯟ ꯏꯖꯔꯦꯂꯥꯏꯠꯁꯤꯡꯒꯤ ꯃꯃꯤꯡꯗ ꯇꯨꯊꯔꯝꯃꯤ꯫ ꯖꯣꯁꯨꯋꯥ ꯑꯃꯗꯤ ꯀꯥꯂꯦꯕ ꯂꯝꯃꯤꯠ ꯇꯨꯃꯤꯠ ꯌꯦꯡꯕ ꯆꯠꯄꯗ ꯌꯥꯎꯔꯨꯕ ꯑꯁꯤꯒꯤꯁꯨ ꯃꯐꯤꯅꯆꯤꯡꯕ ꯁꯦꯒꯥꯏꯔꯗꯨꯅ ꯅꯨꯡꯉꯥꯏꯇꯕ ꯐꯣꯡꯗꯣꯛꯂꯝꯃꯤ꯫ ꯃꯣꯖꯦꯁꯅ ꯃꯁꯦ ꯑꯁꯨꯝꯅ ꯍꯥꯏꯈꯤ, ꯑꯩꯒꯤ ꯏꯁ꯭ꯋꯔ, ꯑꯩꯈꯣꯏ ꯇꯨꯊꯖꯗꯨꯅ ꯅꯉꯣꯟꯗ ꯍꯥꯏꯖꯔꯤ ꯃꯗꯨꯗꯤ ꯃꯈꯣꯏꯅ ꯃꯔꯩ ꯃꯔꯥꯡ ꯊꯥꯡꯕꯅ, ꯃꯔꯥꯜ ꯊꯩꯖꯤꯟꯕꯅ ꯑꯃꯁꯨꯡ ꯃꯨꯔꯨꯝ ꯁꯣꯟꯕꯅ ꯍꯥꯡꯗꯣꯛꯈꯤꯕ ꯊꯣꯡ ꯑꯁꯦ ꯊꯤꯡꯖꯤꯟꯕꯤꯅꯕꯒꯤꯗꯃꯛ ꯉꯁꯤ ꯑꯩꯅ ꯅꯈꯣꯏꯗ ꯇꯧꯍꯟꯅꯤꯡꯕ ꯑꯗꯨꯗꯤ ꯑꯅꯧꯕ ꯄꯔꯥ ꯑꯃ ꯑꯩꯉꯣꯟꯗꯒꯤ ꯇꯝꯊꯕ ꯑꯗꯨꯅꯤ꯫ ꯃꯔꯝꯗꯤ ꯃꯃꯥꯡꯒꯤ ꯍꯞꯇꯥꯗ ꯃꯔꯩ ꯃꯔꯥꯡ ꯈꯔ ꯊꯥꯡꯈꯤ꯫ ꯑꯩ ꯌꯥꯝꯅ ꯊꯨꯅ ꯄꯨꯛꯅꯤꯡ ꯍꯣꯡꯈꯤ꯫ ꯑꯗꯨꯕꯨ ꯑꯩꯅ ꯇꯧꯈꯤꯗꯕ ꯃꯔꯨ ꯑꯣꯏꯕ ꯅꯈꯣꯏꯗ ꯈꯪꯍꯟꯅꯤꯡꯕ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯃꯔꯩ ꯃꯔꯥꯡ ꯊꯥꯡꯅꯕꯒꯤ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯂꯩꯇꯦ꯫ ꯑꯩꯈꯣꯏ ꯃꯨꯔꯨꯝ ꯁꯣꯟꯕꯒꯤ ꯀꯔꯤꯒꯨꯝꯕ ꯃꯔꯝ ꯑꯃꯠꯇ ꯂꯩꯇꯦ꯫
ꯑꯩꯈꯣꯏ ꯃꯈꯥ ꯇꯥꯅ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯃꯔꯩ ꯇꯧꯅꯕꯒꯤ ꯃꯔꯝ ꯂꯩꯇꯦ꯫ ꯑꯗꯨꯅ ꯑꯩ ꯉꯁꯤꯗꯤ ꯃꯌꯥꯝꯗ ꯑꯅꯧꯕ ꯄꯥꯔꯥ ꯑꯃ ꯐꯪꯍꯟꯖꯔꯤ, ꯃꯗꯨꯗꯤ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯕ ꯃꯔꯩ ꯃꯔꯥꯡ ꯊꯥꯡꯕ ꯍꯥꯏꯕ ꯑꯁꯦ ꯄꯥꯞꯅꯤ꯫ ꯃꯁꯦ ꯅꯪꯅ ꯊꯥꯖꯕꯒꯤ ꯃꯄꯥꯜꯅ ꯇꯧꯗꯦ, ꯇꯧꯕ꯭ꯔꯅꯦ? ꯊꯥꯖꯕꯒꯤ ꯃꯄꯥꯜꯅ ꯑꯣꯏꯗꯕ ꯈꯨꯗꯤꯡꯃꯛ ꯄꯥꯞꯅꯤ, ꯑꯃꯁꯨꯡ ꯃꯁꯦ ꯂꯥꯏ ꯐꯠꯇꯕꯗ ꯊꯣꯡ ꯍꯥꯡꯗꯣꯛꯄꯅꯤ꯫ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯕ ꯑꯁꯦ ꯂꯥꯏ ꯐꯠꯇꯕꯗ ꯇꯁꯦꯡꯅ ꯊꯣꯡ ꯍꯥꯡꯗꯣꯛꯄꯅꯤ꯫ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯕ ꯍꯥꯏꯕꯒꯤ ꯋꯥꯍꯟꯊꯣꯛꯇꯤ ꯑꯍꯤꯡ ꯑꯃꯗ ꯂꯩꯕ ꯍꯥꯏꯕꯅꯤ꯫ ꯑꯗꯨꯅ ꯃꯈꯣꯏꯅ ꯂꯝꯍꯥꯡꯗ ꯋꯥꯁꯛ ꯄꯤꯕ ꯂꯝ ꯑꯗꯣ ꯌꯧꯅꯕ ꯍꯣꯠꯅꯈꯤ, ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯃꯔꯩ ꯃꯔꯥꯡ ꯊꯥꯡꯗꯨꯅ ꯑꯗꯨꯝ ꯂꯩꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯈꯣꯏꯅ ꯑꯍꯤꯡ ꯑꯃꯒꯤ ꯑꯍꯤꯡ ꯑꯃ ꯁꯥꯡꯗꯣꯛꯈꯤꯗꯨꯅ ꯆꯍꯤ 90 ꯆꯪꯈꯤ꯫ ꯃꯈꯣꯏꯒꯤ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯑꯗꯣ ꯃꯈꯣꯏꯅ ꯃꯔꯩ ꯃꯔꯥꯡ ꯊꯥꯡꯕꯗꯒꯤ ꯃꯈꯣꯏ ꯃꯗꯨꯗꯒꯤ ꯅꯥꯟꯊꯣꯛꯄ ꯉꯝꯈꯤꯗꯦ꯫ ꯍꯣꯏ, ꯑꯩꯅ ꯊꯦꯡꯅꯔꯤꯕ ꯑꯁꯦ ꯅꯈꯣꯏꯅ ꯈꯪꯂꯝꯗꯕꯗꯤ ꯌꯥꯏ, ꯑꯗꯨꯕꯨ ꯃꯁꯦ ꯀꯌꯥꯝꯅ ꯋꯥꯕꯒꯦ ꯍꯥꯏꯕꯗꯣ ꯈꯪꯂꯝꯂꯣꯏ꯫ ꯇꯁꯦꯡꯅ ꯃꯁꯦ ꯑꯩ ꯅꯪꯒꯤꯗꯃꯛꯇ ꯀꯌꯥꯝꯅ ꯋꯥꯕꯅꯣ ꯍꯥꯏꯕ ꯑꯗꯣ ꯀꯔꯤꯁꯨ ꯑꯣꯏꯗꯦ, ꯑꯗꯨꯕꯨ ꯇꯥꯏꯕꯪꯄꯥꯟ ꯑꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯑꯋꯥꯕ ꯊꯦꯡꯅꯕꯁꯨ ꯂꯩꯅ꯫ ꯑꯗꯨꯒ ꯃꯗꯨ ꯈꯛꯇꯁꯨ ꯅꯠꯇꯦ, ꯍꯧꯖꯤꯛ ꯃꯐꯝ ꯑꯁꯤꯗ ꯅꯪꯉꯣꯟꯗꯒꯤ ꯍꯦꯟꯅ ꯑꯋꯥꯕ ꯊꯦꯡꯅꯕ ꯀꯅꯥꯒꯨꯝꯕ ꯑꯃꯁꯨ ꯌꯥꯎꯔꯝꯒꯅꯤ, ꯑꯗꯨꯕꯨ ꯃꯈꯣꯏ ꯇꯁꯦꯡꯅ ꯃꯥꯏꯊꯣꯡꯗ ꯃꯣꯃꯣꯟ ꯅꯣꯛꯇꯨꯅ ꯑꯃꯁꯨꯡ ꯀꯔꯤꯒꯨꯝꯕ ꯑꯃꯒꯤꯗꯃꯛꯇꯁꯨ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯕ ꯃꯈꯣꯏꯅ ꯇꯧꯗꯦ꯫ ꯃꯈꯣꯏꯅ ꯃꯈꯣꯏꯒꯤ ꯃꯐꯤ ꯁꯦꯒꯥꯏꯔꯝꯃꯤ꯫ ꯃꯣꯖꯦꯁ ꯑꯃꯁꯨꯡ ꯑꯥꯔꯣꯟꯅ ꯇꯨꯊꯖꯗꯨꯅ ꯃꯈꯣꯏꯒꯤ ꯃꯃꯥꯏ ꯂꯨꯛꯊꯖꯗꯨꯅ ꯄ꯭ꯔꯥꯔꯊꯅꯥ ꯇꯧꯕ ꯍꯧꯔꯝꯃꯤ, ꯃꯔꯝꯗꯤ ꯃꯈꯣꯏꯅ ꯈꯪꯂꯛꯏ ꯃꯤꯁꯤꯡꯅ ꯃꯔꯩ ꯃꯔꯥꯡ ꯇꯧꯕ ꯑꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯑꯔꯨꯕ ꯐꯤꯚꯝ ꯑꯃꯅꯤ ꯍꯥꯏꯕ ꯑꯁꯤ꯫ ꯍꯧꯖꯤꯛ ꯁꯤꯡꯊꯥꯔꯣꯜ 14:19ꯗ ꯌꯦꯡꯁꯤ꯫ ꯃꯁꯤ ꯑꯩꯈꯣꯏꯗ ꯏꯁ꯭ꯋꯔꯒꯤ ꯑꯀꯤꯕ ꯈꯔ ꯍꯥꯞꯆꯤꯟꯕ ꯑꯣꯏꯕ ꯌꯥꯏ꯫ ꯃꯔꯝ ꯑꯁꯤꯅ ꯃꯈꯣꯏꯗ ꯍꯥꯏꯌꯨ, ꯂꯥꯏꯅꯤꯡꯊꯧ ꯏꯕꯨꯡꯉꯣꯅ ꯍꯥꯏꯔꯤ ꯃꯗꯨꯗꯤ ꯑꯩꯒꯤ ꯏꯇꯤꯛ ꯏꯌꯥꯏ ꯑꯁꯤꯅ ꯁꯥꯈꯤ ꯑꯣꯏꯁꯅꯨ꯫ ꯅꯈꯣꯏꯅ ꯉꯥꯡꯕ ꯋꯥ ꯑꯩꯅ ꯇꯥꯔꯤꯕꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯅ ꯅꯈꯣꯏꯗ ꯃꯇꯤꯛ ꯆꯥꯕ ꯗꯟꯗꯤ ꯄꯤꯒꯅꯤ꯫ ꯑꯩꯅ ꯉꯛꯆꯕꯗꯤ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯃꯔꯩ ꯃꯔꯥꯡ ꯇꯧꯕ ꯑꯅꯧꯕ ꯍꯤꯔꯝ ꯍꯦꯛꯇ ꯊꯦꯡꯅꯩ, ꯃꯔꯝꯗꯤ ꯑꯩꯈꯣꯏꯅ ꯃꯃꯥꯡꯗ ꯊꯦꯡꯅꯈꯤꯕ ꯃꯔꯝꯗ ꯑꯩꯈꯣꯏꯅ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯕ ꯇꯝꯈꯤ꯫ ꯉꯥꯡꯊꯣꯛꯈꯤꯕ ꯋꯥꯍꯩꯁꯤꯡ ꯑꯗꯨꯅ ꯑꯅꯧꯕ ꯍꯤꯔꯝ ꯑꯁꯦ ꯊꯦꯡꯅꯕꯅꯤ꯫ ꯃꯁꯤꯕꯨ ꯇꯝꯂꯤꯕ ꯑꯁꯦ ꯌꯥꯝꯅ ꯃꯔꯨ ꯑꯣꯏ꯫ ꯃꯁꯤ ꯑꯔꯥꯏꯕꯗꯤ ꯅꯠꯇꯦ, ꯑꯗꯨꯕꯨ ꯃꯁꯤꯗꯤ ꯇꯧꯒꯗꯕ ꯑꯗꯨꯅꯤ꯫ ꯑꯩꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯃꯁꯦ ꯇꯧꯕ ꯉꯝꯗ꯭ꯔꯒꯗꯤ ꯏꯁ꯭ꯋꯔꯅ ꯑꯩꯈꯣꯏꯗ ꯇꯧ ꯍꯥꯏꯔꯛꯑꯣꯏ꯫ ꯑꯩꯈꯣꯏꯅ ꯑꯣꯏꯊꯣꯛꯑꯣꯏꯗꯕ ꯐꯤꯚꯝꯗ ꯑꯣꯏꯊꯣꯛꯄ ꯌꯥꯅ ꯍꯥꯏꯗꯣꯛꯄ ꯑꯁꯦ ꯌꯥꯝꯅ ꯃꯔꯨ ꯑꯣꯏ꯫ ꯑꯩꯅ ꯍꯥꯏꯕꯗꯤ ꯅꯈꯣꯏꯅ ꯊꯦꯡꯅꯔꯤꯕ ꯑꯋꯥꯕ ꯑꯗꯣ ꯃꯤꯉꯣꯟꯗ ꯍꯥꯏꯕ ꯌꯥꯗꯦ ꯍꯥꯏꯕꯗꯤ ꯅꯠꯇꯦ꯫ ꯑꯩꯈꯣꯏ ꯃꯁꯤꯒꯤ ꯃꯔꯝꯗ ꯈꯖꯤꯛꯈꯛ ꯋꯥꯔꯤ ꯁꯥꯔꯒ ꯏꯁ꯭ꯋꯔꯅ ꯍꯥꯏꯕ ꯑꯁꯤꯒꯤ ꯃꯔꯝꯗꯁꯨ ꯍꯥꯏꯒꯗꯕꯅꯤ꯫ ꯑꯩꯈꯣꯏ ꯏꯁ꯭ꯋꯔꯗ ꯆꯪꯖꯗꯨꯅ ꯍꯥꯏꯕ ꯗꯔꯀꯥꯔ ꯂꯩ꯫ ꯗꯦꯕꯤꯗꯇꯤ ꯃꯍꯥꯛꯅ ꯐꯥꯎꯕ ꯑꯗꯨꯃꯛ ꯏꯁ꯭ꯋꯔꯗ ꯍꯥꯏꯕꯗ ꯌꯥꯝꯅ ꯐꯕ ꯑꯣꯏ, ꯑꯗꯨꯕꯨ ꯃꯍꯥꯛ ꯑꯇꯩ ꯃꯤꯑꯣꯏꯁꯤꯡꯗꯗꯤ ꯌꯥꯝꯅ ꯍꯥꯏꯕ ꯃꯤ ꯑꯣꯏꯗꯦ꯫ ꯑꯩꯅ ꯅꯥꯟꯊꯣꯛꯄ ꯉꯝꯗ꯭ꯔꯤꯕ ꯐꯤꯚꯝ ꯑꯃꯗ ꯃꯌꯥꯝꯅ ꯑꯩꯉꯣꯟꯗ ꯌꯥꯁꯤꯟꯕꯤꯕ ꯑꯩꯅ ꯄꯥꯝꯗꯦ, ꯃꯔꯝꯗꯤ ꯃꯗꯨꯅ ꯑꯐꯕ ꯑꯃꯠꯇ ꯑꯣꯏꯍꯟꯗꯦ, ꯑꯍꯣꯡꯕꯁꯨ ꯑꯣꯏꯍꯟꯗꯦ꯫ ꯅꯈꯣꯏꯒꯤ ꯀꯅꯥꯒꯨꯝꯕ ꯃꯔꯨꯞ ꯑꯃꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯒꯗꯤ ꯅꯪ ꯃꯗꯨꯗ ꯌꯥꯁꯤꯟꯒꯅꯨ, ꯑꯗꯨꯕꯨ ꯃꯈꯣꯏꯗ ꯍꯥꯏꯕꯤꯌꯨ, ꯕꯥꯏꯕꯜꯗ ꯊꯥꯒꯠꯆꯔꯤ ꯍꯥꯏꯕ ꯋꯥꯍꯩ 113 ꯌꯥꯎꯏ, ꯑꯗꯨꯒ 79 ꯑꯃꯅ ꯊꯥꯒꯠꯂꯨ ꯍꯥꯏꯕ ꯑꯁꯦ ꯍꯥꯏ꯫ ꯑꯗꯨꯅ ꯑꯩꯗꯤ ꯊꯥꯒꯠꯄ ꯍꯩꯕ ꯃꯤꯁꯛ ꯑꯃꯅꯤ ꯍꯥꯏꯕ ꯑꯁꯤꯈꯛꯅ ꯌꯥꯔꯣꯏ꯫ ꯅꯪ ꯆꯤꯜ ꯀꯥꯊꯣꯛꯇꯨꯅ ꯃꯁꯤꯕꯨ ꯀꯌꯥꯔꯛ ꯍꯥꯏꯕꯒꯦ? ꯕꯥꯏꯕꯜꯅ ꯍꯥꯏ ꯊꯥꯒꯠꯄ ꯍꯩꯕ ꯑꯣꯏꯌꯨ, ꯑꯗꯨꯒ ꯍꯥꯏꯁꯨ ꯍꯥꯏꯌꯨ꯫ ꯏꯁ꯭ꯋꯔꯗ ꯈꯛꯇ ꯍꯥꯏꯕꯇ ꯅꯠꯇꯅ ꯃꯤꯁꯤꯡꯗꯁꯨ ꯍꯥꯏꯌꯨ꯫ ꯑꯩꯅ ꯈꯜꯂꯤ ꯃꯤꯁꯤꯡꯅ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯇꯧꯕꯤꯕ ꯃꯆꯥ ꯃꯆꯥꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯌꯥꯝꯅ ꯄꯦꯟꯕꯤꯕ ꯗꯔꯀꯥꯔ ꯑꯣꯏ꯫ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕ ꯑꯁꯦ ꯑꯩꯒꯤꯗꯃꯛꯇ ꯊꯕꯛ ꯃꯆꯥ ꯀꯌꯥ ꯑꯃ ꯇꯧꯕꯤꯕꯗ ꯌꯥꯝꯅ ꯊꯧꯖꯥꯜ ꯍꯩꯕ ꯑꯣꯏ, ꯑꯗꯨꯒ ꯑꯩꯅ ꯅꯤꯡꯁꯤꯡꯅꯕ ꯍꯣꯠꯅꯔꯤ ꯃꯍꯥꯛꯅ ꯊꯕꯛ ꯃꯆꯥ ꯃꯆꯥ ꯇꯧꯕꯤꯕ ꯑꯣꯏꯗꯨꯅꯁꯨ ꯃꯗꯣ ꯃꯁꯤꯕꯨ ꯌꯥꯕꯤꯅꯕ ꯅꯠꯇꯦ, ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯃꯗꯣ ꯇꯧꯕꯤꯕꯒꯤꯗꯃꯛꯇ ꯊꯥꯒꯠꯅꯕꯅꯤ꯫ ꯃꯁꯤꯅ ꯑꯐꯕ ꯃꯔꯤ ꯑꯃ ꯁꯥꯒꯠꯂꯤ꯫ ꯅꯈꯣꯏ ꯈꯔꯗꯤ ꯅꯈꯣꯏꯒꯤ ꯌꯨꯝꯗ ꯂꯩꯅꯔꯤꯕ ꯃꯔꯤꯗ ꯁꯃꯁ꯭ꯌꯥ ꯑꯣꯏꯕꯗꯒꯤ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯇꯨꯅ ꯏꯁ꯭ꯋꯔꯗꯒꯤ ꯑꯉꯛꯄ ꯇꯧꯕꯤꯅꯕ ꯊꯥꯖꯕ ꯑꯣꯏꯔꯤ, ꯑꯗꯨꯕు ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯅꯈꯣꯏꯗ ꯌꯨꯝꯗ ꯍꯟꯗꯨꯅ ꯊꯥꯒꯠꯄ ꯍꯩꯕ ꯑꯣꯏꯕꯤꯌꯨ, ꯑꯗꯨꯒ ꯊꯣꯛꯂꯤꯕ ꯑꯣꯏꯔꯤꯕ ꯈꯨꯗꯤꯡꯃꯛ ꯑꯗꯣ ꯑꯑꯣꯟꯕ ꯑꯣꯏꯔꯛꯀꯅꯤ꯫ ꯑꯩꯅ ꯄꯥꯝꯗꯕ ꯑꯣꯏꯕ ꯃꯤꯁꯤꯡꯅ ꯇꯧꯕꯤꯕꯁꯤꯡ ꯑꯗꯣ ꯑꯩꯅ ꯊꯤꯕꯒꯤ ꯃꯍꯨꯠꯇ
ꯐꯖꯕ ꯑꯗꯨꯗ ꯎꯕꯤꯅꯕ ꯍꯣꯠꯅꯕꯅ ꯑꯆꯧꯕ ꯈꯣꯡꯆꯠ ꯑꯃ ꯑꯣꯏꯒꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯑꯣꯏꯊꯣꯛꯄ ꯌꯥꯕ ꯃꯑꯣꯡꯗ ꯃꯤꯠꯐꯝ ꯊꯝꯕꯅ ꯑꯣꯏꯊꯣꯛꯄ ꯑꯗꯨꯗ ꯍꯦꯟꯅ ꯆꯥꯎꯈꯠꯂꯛꯀꯅꯤ, ꯑꯗꯨꯒ ꯑꯣꯏꯊꯣꯛꯑꯣꯏꯗꯕ ꯑꯗꯨꯗ ꯃꯤꯠꯐꯝ ꯊꯝꯕ ꯑꯣꯏꯔꯒꯗꯤ ꯑꯣꯏꯊꯣꯛꯇꯕ ꯑꯗꯨꯅ ꯍꯦꯟꯅ ꯆꯥꯎꯈꯠꯂꯛꯀꯅꯤ꯫ ꯑꯩꯅ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡꯗ ꯍꯥꯏꯈꯤꯕ ꯐꯤꯂꯤꯄꯤꯌꯥ 2:3 ꯍꯥꯏ, ꯈ꯭ꯔꯤꯁꯇ ꯖꯤꯁꯨꯗ ꯂꯩꯕ ꯄꯨꯛꯅꯤꯡ ꯑꯁꯦ ꯅꯈꯣꯏꯗꯁꯨ ꯂꯩꯁꯅꯨ, ꯖꯤꯁꯨꯗ ꯂꯩꯕ ꯃꯆꯠ ꯑꯗꯨꯃꯛ ꯅꯈꯣꯏꯗ ꯂꯩꯕ ꯑꯣꯏꯁꯅꯨ꯫ ꯃꯁꯤꯒꯤ ꯅꯣꯜꯂꯨꯛꯄꯒꯤ ꯄꯨꯛꯅꯤꯡ ꯑꯁꯤꯃꯛ ꯅꯈꯣꯏꯗ ꯂꯩꯁꯅꯨ꯫ ꯑꯗꯨꯅ ꯅꯣꯜꯂꯨꯛꯄ ꯍꯥꯏꯕ ꯑꯁꯤꯅ ꯑꯐꯕ ꯃꯆꯠ ꯄꯨꯝꯅꯃꯛꯀꯤ ꯈꯨꯗꯝꯅꯤ꯫ ꯑꯩꯈꯣꯏꯅ ꯃꯔꯩ ꯃꯔꯥꯡ ꯊꯥꯡꯕꯒꯤ ꯃꯔꯝ ꯑꯃꯗꯤ ꯑꯩꯈꯣꯏꯁꯦ ꯍꯦꯟꯅ ꯐꯕ ꯃꯑꯣꯡꯗ ꯐꯖꯅ ꯇꯧꯕꯤꯔꯛꯄ ꯃꯇꯤꯛ ꯆꯥꯏ ꯍꯥꯏꯅ ꯈꯟꯕꯗꯒꯤꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯅ ꯃꯌꯥꯝꯗ ꯅꯤꯡꯁꯤꯡꯍꯟꯅꯤꯡꯕ ꯑꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯃꯇꯤꯛ ꯆꯥꯕꯗꯤ ꯑꯩꯈꯣꯏ ꯑꯁꯦ ꯁꯤꯗꯨꯅ ꯅꯣꯔꯣꯛꯇ ꯂꯣꯝꯕ ꯅꯥꯏꯗꯅ ꯆꯥꯛꯊꯦꯛꯄ ꯑꯗꯨꯅꯤ꯫ ꯅꯣꯔꯣꯛ ꯍꯥꯏꯕꯁꯦ ꯃꯇꯝ ꯆꯨꯞꯄꯒꯤ ꯑꯣꯏꯅ ꯁꯥꯔꯒꯗꯕ ꯃꯐꯝꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯅ ꯌꯥꯝꯅ ꯍꯔꯥꯎꯕꯗꯤ ꯖꯤꯁꯨꯅ ꯍꯥꯟꯅꯅ ꯑꯩꯈꯣꯏꯒꯤ ꯅꯣꯔꯣꯛꯀꯤ ꯂꯝꯕꯤ ꯑꯗꯣ ꯂꯥꯟꯕꯤꯈ꯭ꯔꯦ꯫ ꯃꯗꯨ ꯆꯨꯝꯗꯕ꯭ꯔꯥ? ꯀꯔꯤꯒꯤꯗꯃꯛ ꯑꯩꯈꯣꯏ ꯋꯥꯀꯠꯂꯤꯕꯅꯣ? ꯑꯩꯅ ꯋꯥꯀꯠꯄ ꯃꯇꯝꯗ ꯑꯩ ꯀꯔꯤꯒꯤꯗꯃꯛꯇ ꯋꯥꯀꯠꯂꯤꯕꯅꯣ? ꯑꯩ ꯀꯔꯤꯒꯤꯗꯃꯛꯇ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤꯕꯅꯣ? ꯑꯩꯅ ꯈꯜꯂꯤ ꯃꯁꯤꯒꯤ ꯅꯥꯇꯩ ꯆꯥꯗꯕ ꯑꯁꯦ ꯑꯩꯉꯣꯟꯗ ꯍꯥꯞꯆꯤꯟꯕꯗ ꯌꯥꯝꯅ ꯃꯔꯨ ꯑꯣꯏ ꯈꯟꯕꯅꯤ꯫ ꯃꯁꯦ ꯑꯩꯉꯣꯟꯗ ꯀꯔꯤꯒꯤꯗꯃꯛꯇ ꯊꯣꯛꯂꯤꯕꯅꯣ ꯍꯥꯏꯕ ꯑꯩ ꯈꯪꯖꯗꯦ꯫ ꯃꯁꯦ ꯃꯤ ꯈꯨꯗꯤꯡꯃꯛꯇꯁꯨ ꯊꯣꯛꯄ ꯑꯣꯏꯔꯒꯗꯤ ꯌꯥꯝꯅ ꯐꯔꯦ, ꯑꯃꯁꯨꯡ ꯑꯩꯈꯣꯏꯅ ꯈꯜꯂꯤ ꯃꯈꯣꯏ ꯃꯣꯃꯣꯟ ꯅꯣꯛꯀꯗꯕꯅꯤ ꯍꯥꯏꯅ꯫ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯇ ꯑꯐꯕ ꯑꯣꯏꯅꯅꯕꯒꯤꯗꯃꯛꯇ ꯄꯨꯟꯅ ꯇꯧꯃꯤꯟꯅꯩ꯫ ꯃꯌꯥꯝ ꯃꯣꯃꯣꯟ ꯅꯣꯛꯄꯤꯌꯨ꯫ ꯑꯦꯟꯗ꯭ꯔꯌꯨ ꯃꯔꯦꯅ ꯅꯣꯜꯂꯨꯛꯄ ꯍꯥꯏꯅ ꯀꯧꯕ ꯑꯐꯥꯎꯕ ꯂꯥꯏꯔꯤꯛ ꯑꯃ ꯏꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯏꯔꯝꯂꯤꯕ ꯑꯁꯦ ꯅꯍꯥꯛꯅ ꯄꯥꯅꯤꯡꯂꯒꯗꯤ ꯄꯥꯕ ꯌꯥꯒꯅꯤ꯫ ꯃꯍꯥꯛꯀꯤ ꯑꯁꯦꯡꯕ ꯌꯨꯝꯗ ꯆꯠꯇꯨꯅ ꯏꯁ꯭ꯋꯔꯒ ꯂꯣꯏꯅꯈꯤꯕ ꯌꯥꯝꯅ ꯀꯨꯏꯔꯦ꯫ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯃꯍꯥꯛꯀꯤ ꯂꯥꯏꯔꯤꯛ ꯑꯁꯦ ꯑꯩ ꯄꯥꯔꯦ꯫ ꯃꯁꯤꯒꯤ ꯂꯥꯏꯔꯤꯛ ꯃꯆꯥ ꯅꯣꯜꯂꯨꯛꯄ ꯍꯥꯏꯕ ꯑꯁꯦ ꯑꯩ ꯌꯥꯝꯗ꯭ꯔꯕꯗ ꯆꯍꯤ ꯑꯃꯗ ꯑꯃꯨꯛꯇꯪ ꯑꯣꯏꯔꯒꯁꯨ ꯁꯣꯏꯗꯅ ꯄꯥꯊꯣꯛꯏ, ꯑꯃꯁꯨꯡ ꯑꯩ ꯍꯧꯖꯤꯛꯁꯨ ꯃꯁꯦ ꯄꯥꯊꯣꯛꯀꯦ ꯍꯥꯏꯅ ꯆꯪꯁꯤꯜꯂꯤ, ꯃꯔꯝꯗꯤ ꯅꯣꯜꯂꯨꯛꯄ ꯍꯥꯏꯕꯁꯦ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯕ ꯑꯐꯕ ꯃꯍꯩꯅꯤ꯫ ꯑꯩꯗꯤ ꯑꯐꯕ ꯃꯆꯠ ꯂꯩꯕ ꯄꯥꯝꯃꯤ, ꯃꯔꯝꯗꯤ ꯑꯐꯕ ꯃꯆꯠꯅ ꯏꯁ꯭ꯋꯔꯒꯤ ꯃꯤꯡ ꯍꯦꯟꯅ ꯋꯥꯡꯈꯠꯂꯤ꯫ ꯃꯔꯝ ꯑꯁꯤꯅ ꯑꯩꯅ ꯈꯜꯂꯤ ꯅꯣꯜꯂꯨꯛꯄꯒꯤ ꯇꯥꯡꯀꯛ ꯈꯔ ꯁꯦꯝꯒꯠꯄ ꯗꯔꯀꯥꯔ ꯑꯣꯏ ꯍꯥꯏꯅ꯫ ꯂꯥꯏ ꯐꯠꯇꯕꯕꯨ ꯀꯔꯝꯅ ꯃꯥꯏꯊꯤꯕ ꯄꯤꯒꯗꯒꯦ ꯍꯥꯏꯕ ꯑꯗꯣ ꯑꯩ ꯍꯥꯏꯖꯒꯦ꯫ ꯑꯍꯥꯟꯕ ꯊꯦꯁꯥꯂꯣꯅꯤꯌꯟꯒꯤ 5:19-18 ꯑꯩꯅ ꯃꯁꯦ ꯍꯥꯟꯅꯅꯁꯨ ꯍꯥꯏꯈ꯭ꯔꯕꯅꯤ, ꯑꯗꯨꯕꯨ ꯃꯁꯤꯗ ꯑꯩꯈꯣꯏ ꯄꯨꯟꯅ ꯌꯦꯡꯃꯤꯟꯅꯁꯤ꯫ ꯃꯔꯝ ꯈꯨꯗꯤꯡꯗ ꯊꯥꯒꯠꯂꯨ, ꯊꯥꯒꯠꯄ ꯍꯩꯕ ꯑꯣꯏꯌꯨ, ꯑꯗꯨꯒ ꯊꯥꯒꯠꯂꯨ ꯃꯔꯝꯗꯤ ꯃꯁꯦ ꯏꯁ꯭ꯋꯔꯒꯤ ꯑꯅꯤꯡꯕꯅꯤ꯫ ꯃꯤ ꯈꯨꯗꯤꯡꯃꯛꯅ ꯏꯁ꯭ꯋꯔꯒꯤ ꯑꯅꯤꯡꯕ ꯈꯪꯕ ꯄꯥꯝꯃꯤ꯫ ꯑꯗꯨꯅ ꯏꯁ꯭ꯋꯔꯅ ꯑꯩꯒꯤ ꯊꯃꯣꯏꯗ ꯆꯍꯤ 30 ꯃꯃꯥꯡꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯍꯥꯞꯄꯤꯈꯤ, ꯃꯗꯨꯗꯤ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯍꯥꯏꯈꯤ, ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯑꯣꯏꯕ ꯄꯨꯟꯁꯤꯒꯤ ꯑꯀꯛꯅꯕ ꯏꯁ꯭ꯋꯔꯒꯤ ꯑꯅꯤꯡꯕ ꯀꯔꯤꯅꯣ ꯍꯥꯏꯅ ꯋꯥꯅ ꯍꯣꯠꯅꯗꯨꯅ ꯈꯪꯅꯕ ꯍꯣꯠꯅꯗ꯭ꯔꯤꯉꯩꯗ ꯑꯩꯈꯣꯏ ꯊꯋꯥꯏ ꯑꯁꯦꯡꯕꯒ ꯂꯣꯏꯅꯅ ꯃꯌꯥꯝꯒꯤ ꯑꯣꯏꯕ ꯏꯁ꯭ꯋꯔꯒꯤ ꯑꯅꯤꯡꯕ ꯍꯥꯟꯅꯅ ꯊꯨꯡꯍꯟꯅꯕ ꯍꯣꯠꯅꯕꯅ ꯐꯩ꯫ ꯏꯍꯥꯟ ꯍꯥꯟꯅ ꯑꯩꯈꯣꯏꯅ ꯍꯧꯒꯗꯕ ꯑꯗꯨꯗꯤ ꯀꯔꯝꯅ ꯊꯥꯒꯠꯄ ꯍꯩꯕ ꯑꯣꯏꯒꯗꯒꯦ ꯍꯥꯏꯕ ꯑꯁꯤꯅꯤ꯫ ꯑꯗꯨꯒ ꯅꯪꯒꯤ ꯃꯆꯠ ꯑꯃꯗꯤ ꯃꯇꯧ ꯄꯨꯝꯅꯃꯛ ꯁꯦꯝꯒꯠꯄ ꯌꯥꯔꯒꯅꯤ꯫ ꯑꯩꯁꯦ ꯌꯥꯝꯅ ꯂꯥꯟꯅ ꯈꯟꯒꯟꯕ ꯑꯃꯗꯤ ꯋꯥꯔꯧꯒꯟꯕ ꯑꯃ ꯑꯣꯏꯔꯝꯃꯤ, ꯑꯗꯨꯕꯨ ꯃꯗꯨꯅ ꯈꯨꯗꯤꯡꯃꯛꯇ ꯑꯔꯥꯟꯕ ꯑꯣꯏꯍꯜꯂꯝꯃꯤ꯫ ꯑꯩꯁꯦ ꯑꯔꯥꯟꯕ ꯑꯣꯏꯕ ꯃꯐꯝꯗꯒꯤ ꯑꯩꯁꯦ ꯍꯧꯔꯛꯂꯝꯃꯤ, ꯑꯗꯨꯒ ꯃꯁꯦ ꯑꯩꯉꯣꯟꯗ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯩꯅ ꯍꯧꯖꯤꯛ ꯍꯥꯏꯖꯅꯤꯡꯕꯗꯤ ꯑꯩ ꯅꯣꯡꯃꯗ ꯏꯁ꯭ꯋꯔ ꯊꯥꯒꯠꯆꯔꯤ ꯍꯥꯏꯕ ꯋꯥꯍꯩ ꯑꯁꯦ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯍꯥꯏꯕꯅꯣ ꯑꯩ ꯈꯪꯖꯗꯦ꯫ ꯑꯩ ꯀꯔꯤꯒꯤ ꯃꯔꯝꯗ ꯃꯉꯣꯟꯗ ꯍꯥꯏꯖꯔꯤꯕꯅꯣ ꯈꯪꯗꯦ, ꯑꯗꯨꯕꯨ ꯃꯁꯦ ꯊꯥꯒꯠꯆꯔꯤ ꯏꯁ꯭ꯋꯔ ꯍꯥꯏꯕ ꯑꯁꯤꯈꯛꯅꯤ꯫ ꯑꯩ ꯑꯍꯤꯡꯗ ꯍꯧꯒꯠꯇꯨꯅ ꯕꯥꯊꯔꯨꯝꯗ ꯆꯪꯗꯨꯅ ꯊꯥꯒꯠꯆꯔꯤ ꯖꯤꯁꯨ, ꯊꯥꯒꯠꯆꯔꯤ ꯏꯁ꯭ꯋꯔ ꯍꯥꯏꯕꯁꯦ ꯍꯥꯏꯗꯨꯅ ꯂꯩ꯫ ꯉꯁꯤ ꯑꯩꯅ ꯃꯐꯝ ꯑꯁꯦ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕꯗꯁꯨ ꯑꯩ ꯀꯥꯔ ꯃꯅꯨꯡꯗ ꯃꯁꯦ ꯐꯝꯗꯨꯅ ꯊꯥꯒꯠꯆꯔꯤ ꯖꯤꯁꯨ, ꯊꯥꯒꯠꯆꯔꯤ ꯏꯁ꯭ꯋꯔ ꯍꯥꯏꯕ ꯑꯁꯦ ꯍꯥꯏꯒꯅꯤ꯫ ꯑꯃꯦꯟ꯫ ꯏꯁ꯭ꯋꯔꯅ ꯑꯩꯈꯣꯏꯗ ꯀꯔꯤ ꯑꯃꯠꯇ ꯇꯧꯕꯤꯗ꯭ꯔꯒꯁꯨ ꯃꯁꯤꯒꯤ ꯊꯥꯒꯠꯆꯔꯤ ꯍꯥꯏꯕꯒꯤ ꯃꯆꯠ ꯑꯁꯦ ꯁꯦꯝꯒꯠꯀꯗꯕꯅꯤ꯫ ꯏꯁ꯭ꯋꯔꯒꯤ ꯊꯧꯖꯥꯜꯅ ꯅꯠꯇꯅ ꯑꯩꯈꯣꯏꯁꯦ ꯀꯔꯤꯅꯣ? ꯏꯁ꯭ꯋꯔꯒꯤ ꯑꯐꯕ ꯅꯠꯇꯅ ꯑꯩꯈꯣꯏꯁꯦ ꯀꯔꯤꯅꯣ? ꯑꯩꯈꯣꯏꯁꯦ ꯀꯔꯤꯝꯇ ꯅꯠꯇꯦ, ꯇꯁꯦꯡꯅ ꯀꯔꯤꯝꯇ ꯅꯠꯇꯦ꯫ ꯑꯩꯈꯣꯏ ꯀꯔꯤꯁꯨ ꯃꯇꯤꯛ ꯆꯥꯗꯦ꯫ ꯑꯩꯈꯣꯏꯗ ꯊꯣꯛꯂꯤꯕ ꯑꯐꯕ ꯈꯨꯗꯤꯡꯃꯛ ꯏꯁ꯭ꯋꯔꯒꯤ ꯈꯨꯗꯣꯜ ꯉꯥꯛꯇꯅꯤ꯫ ꯑꯩꯈꯣꯏ ꯏꯁ꯭ꯋꯔꯒꯤ ꯑꯐꯕ ꯑꯗꯨꯕꯨ ꯍꯔꯥꯎꯕ ꯗꯔꯀꯥꯔ ꯂꯩ꯫ ꯆꯍꯤ ꯑꯃꯗ ꯑꯃꯨꯛꯇꯪ ꯑꯣꯏꯔꯒꯁꯨ
ꯊꯥꯒꯠꯄꯒꯤ ꯄꯥꯔꯇꯤ ꯇꯧꯅꯅꯕ ꯑꯩꯅ ꯃꯈꯣꯏꯕꯨ ꯊꯧꯒꯠꯆꯔꯤ꯫ ꯑꯁꯤꯒꯨꯝꯕ ꯃꯈꯜꯒꯤ ꯄꯥꯔꯇꯤ ꯑꯁꯦ ꯃꯇꯝ ꯈꯨꯗꯤꯡꯗ ꯄꯥꯡꯊꯣꯛꯄꯒꯤ ꯕꯥꯏꯕꯜꯗ ꯌꯥꯎꯏ꯫ ꯃꯈꯣꯏꯅ ꯃꯥꯏ ꯄꯥꯛꯄ ꯈꯨꯗꯤꯡꯗ ꯏꯁ꯭ꯋꯔꯅ ꯃꯈꯣꯏꯗ ꯆꯥꯛꯈꯥꯡꯅꯕ ꯌꯥꯊꯪ ꯇꯧꯗꯨꯅ ꯑꯃꯁꯨꯡ ꯍꯔꯥꯎ ꯊꯣꯛꯅꯕ ꯌꯥꯊꯪ ꯇꯧꯔꯝꯃꯤ꯫ ꯃꯁꯦ ꯌꯥꯊꯪ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯂꯥꯟ ꯁꯣꯛꯅꯒꯅꯤ, ꯃꯈꯣꯏ ꯃꯥꯏ ꯄꯥꯛꯀꯅꯤ, ꯑꯗꯨꯒ ꯃꯈꯣꯏꯅ ꯃꯇꯝ ꯁꯥꯡꯅ ꯍꯞꯇꯥ ꯀꯌꯥ ꯍꯔꯥꯎ ꯅꯨꯡꯉꯥꯏꯊꯣꯛꯀꯅꯤ, ꯑꯆꯧꯕ ꯄꯥꯔꯇꯤ ꯑꯃ ꯇꯧꯒꯅꯤ꯫ ꯃꯥꯏ ꯄꯥꯛꯍꯟꯕꯤꯕꯒꯤꯗꯃꯛꯇ ꯏꯁ꯭ꯋꯔꯕꯨ ꯊꯥꯒꯠꯇꯨꯅ ꯃꯈꯣꯏꯒꯤ ꯏꯁ꯭ꯋꯔꯒꯤ ꯑꯐꯕꯁꯤꯡ ꯂꯧꯔꯒ ꯃꯊꯪꯒꯤ ꯊꯧꯔꯥꯡꯒꯤꯗꯃꯛꯇ ꯍꯦꯛꯇ ꯆꯦꯟꯈꯤꯕ ꯇꯧꯗꯦ꯫ ꯃꯈꯣꯏ ꯏꯁ꯭ꯋꯔ ꯊꯥꯒꯠꯄꯗ ꯃꯇꯝ ꯀꯌꯥ ꯑꯃ ꯂꯧꯈꯤ꯫ ꯃꯍꯥꯛꯄꯨ ꯊꯥꯒꯠꯄ ꯑꯁꯦ ꯍꯔꯥꯎ ꯊꯣꯛꯇꯨꯅ ꯑꯃꯗꯤ ꯂꯥꯏꯔꯕꯁꯤꯡꯗ ꯈꯨꯗꯣꯜ ꯇꯝꯊꯣꯛꯇꯨꯅ ꯇꯧꯏ꯫ ꯑꯩꯅ ꯈꯜꯂꯤ ꯃꯁꯤ ꯌꯥꯝꯅ ꯐꯖꯕ ꯑꯃꯅꯤ꯫ ꯑꯦꯁꯇꯔꯒ ꯌꯦꯍꯨꯗꯤꯁꯤꯡꯒꯅ ꯃꯈꯣꯏꯕꯨ ꯍꯥꯠꯄ ꯄꯥꯝꯈꯤꯕ ꯍꯦꯃꯟ ꯑꯗꯣ ꯃꯥꯏꯊꯤꯕ ꯄꯤꯈꯤꯕ ꯃꯇꯝꯗ ꯏꯁ꯭ꯋꯔꯅ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯃꯇꯝ ꯑꯃꯠꯇꯗ ꯍꯔꯥꯎꯕ ꯄꯥꯡꯊꯣꯛꯇꯨꯅ ꯃꯥꯅ ꯇꯧꯈꯤꯕꯁꯤꯡ ꯑꯗꯣ ꯅꯤꯡꯁꯤꯡꯅꯕ ꯌꯥꯊꯪ ꯄꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯏꯁ꯭ꯋꯔꯅ ꯃꯈꯣꯏꯗ ꯃꯈꯣꯏꯒꯤ ꯂꯩꯖꯕꯁꯤꯡ ꯂꯥꯏꯔꯕ ꯑꯃꯗꯤ ꯀꯅꯥ ꯂꯩꯖꯗꯕꯁꯤꯡꯗ ꯄꯤꯅꯅꯕ ꯌꯥꯊꯪ ꯇꯧꯏ꯫ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯏꯁ꯭ꯋꯔꯒꯤ ꯑꯐꯕ ꯑꯗꯣ ꯍꯔꯥꯎꯅꯕ ꯑꯇꯣꯞꯄ ꯂꯝꯕꯤ ꯑꯃꯗꯤ ꯑꯩꯈꯣꯏꯗ ꯂꯩꯔꯤꯕ ꯑꯗꯣ ꯂꯩꯖꯗꯕ ꯀꯅꯥꯒꯨꯝꯕꯗ ꯄꯤꯕꯤꯕ ꯑꯁꯤꯅꯤ꯫ ꯑꯩꯅ ꯅꯈꯣꯏꯗ ꯑꯆꯨꯝꯕ ꯑꯁꯦ ꯍꯥꯏꯖꯔꯤ ꯃꯗꯨꯗꯤ ꯅꯪ ꯌꯥꯝꯅ ꯂꯤꯛꯄ ꯑꯣꯏꯗꯨꯅ ꯄꯤꯊꯣꯛꯅꯤꯡꯗꯕ ꯑꯣꯏꯔꯒꯗꯤ ꯅꯍꯥꯛ ꯊꯥꯒꯠꯄ ꯍꯩꯕ ꯑꯣꯏꯗ꯭ꯔꯕꯅꯤ꯫ ꯏꯁ꯭ꯋꯔꯅ ꯑꯩꯈꯣꯏꯗ ꯄꯤꯕꯤꯕ ꯃꯥꯏ ꯄꯥꯛꯄ ꯑꯁꯤꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯍꯔꯥꯎꯕ ꯗꯔꯀꯥꯔ ꯂꯩ꯫ ꯍꯤꯔꯝ ꯈꯨꯗꯤꯡꯗ ꯏꯁ꯭ꯋꯔꯕꯨ ꯊꯥꯒꯠꯂꯨ꯫ ꯅꯈꯣꯏ ꯃꯤꯁꯤꯡꯒ ꯂꯣꯏꯅꯅ ꯆꯥꯛ ꯆꯥꯕ ꯆꯠꯇꯨꯅ ꯆꯥꯛ ꯆꯥꯕꯒꯤ ꯃꯇꯝ ꯑꯗꯣ ꯅꯪꯒꯤ ꯁꯃꯁ꯭ꯌꯥ ꯉꯥꯛꯇ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯃꯇꯝ ꯂꯦꯟꯕ ꯇꯧꯒꯅꯨ꯫ ꯅꯪ ꯃꯗꯨ ꯇꯧꯗꯨꯅ ꯃꯇꯝ ꯃꯥꯡꯍꯟꯒꯅꯨ꯫ ꯑꯗꯨꯕꯨ ꯏꯁ꯭ꯋꯔꯅ ꯇꯧꯕꯤꯈꯤꯕ ꯑꯐꯕꯁꯤꯡ ꯑꯗꯣ ꯅꯤꯡꯁꯤꯡꯉꯨ꯫ ꯃꯍꯥꯛꯅ ꯁꯃꯨꯗ꯭ꯔ ꯇꯪꯈꯥꯏ ꯈꯥꯏꯗꯨꯅ ꯇꯧꯕꯤꯈꯤꯕ ꯅꯤꯡꯁꯤꯡꯉꯨ꯫ ꯃꯅꯥ ꯄꯤꯕꯤꯔꯛꯈꯤꯕ ꯑꯗꯣ ꯅꯤꯡꯁꯤꯡꯉꯨ꯫ ꯅꯨꯡꯗꯒꯤ ꯏꯁꯤꯡ ꯊꯣꯛꯍꯜꯂꯛꯈꯤꯕ ꯑꯗꯣ ꯅꯤꯡꯁꯤꯡꯉꯨ꯫ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯦ ꯅꯤꯡꯁꯤꯡꯅꯕ ꯃꯇꯝ ꯂꯧ ꯑꯗꯨꯒ ꯃꯗꯨꯒꯤ ꯃꯔꯝꯗ ꯋꯥꯔꯤ ꯁꯥꯟꯅꯧ꯫ ꯑꯍꯥꯟꯕ ꯊꯦꯁꯥꯂꯣꯅꯤꯌꯥꯒꯤ 5:19 ꯑꯁꯦ ꯑꯩ ꯌꯥꯝꯅ ꯄꯥꯝꯖꯩ꯫ ꯊꯋꯥꯏ ꯑꯁꯦꯡꯕꯕꯨ ꯃꯨꯠꯊꯠꯀꯅꯨ꯫ ꯃꯁꯤꯅ ꯍꯥꯏꯔꯤꯕꯁꯦ ꯀꯔꯤꯅꯣ? ꯑꯩꯅ ꯃꯔꯩ ꯃꯔꯥꯡ ꯊꯥꯡꯕ ꯃꯇꯝꯗ ꯊꯋꯥꯏ ꯑꯁꯦꯡꯕꯒꯤ ꯊꯕꯛ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯃꯨꯠꯊꯠꯂꯦ꯫ ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯅ ꯊꯧꯗꯣꯛ ꯑꯃꯒꯤꯗꯃꯛꯇ ꯏꯁ꯭ꯋꯔꯅ ꯄꯥꯡꯕꯤꯅꯕ ꯍꯥꯏꯗꯨꯅ ꯄ꯭ꯔꯥꯔꯊꯅꯥ ꯇꯧꯒꯅꯤ, ꯑꯩꯅ ꯏꯁ꯭ꯋꯔꯗ ꯊꯥꯖꯕ ꯊꯝꯂꯤ ꯍꯥꯏꯔꯒ ꯑꯩꯈꯣꯏꯅ ꯃꯔꯩ ꯃꯔꯥꯡ ꯇꯧꯕ ꯑꯃꯗꯤ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯒꯗꯤ ꯑꯩꯈꯣꯏꯅ ꯊꯋꯥꯏ ꯑꯁꯦꯡꯕꯒꯤ ꯊꯕꯛ ꯑꯗꯣ ꯊꯤꯡꯖꯤꯜꯂꯕꯅꯤ꯫ ꯑꯩꯈꯣꯏꯅ ꯇꯧꯒꯗꯕ ꯑꯁꯦ ꯑꯩꯈꯣꯏꯗ ꯆꯨꯝꯅ ꯈꯟꯕ, ꯑꯐꯕ ꯃꯆꯠ ꯂꯩꯕ ꯑꯃꯁꯨꯡ ꯊꯥꯒꯠꯄ ꯍꯩꯕ ꯑꯣꯏꯕ ꯑꯁꯤꯅꯤ꯫ ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ ꯂꯥꯏ ꯐꯠꯇꯕꯕꯨ ꯅꯈꯣꯏꯒꯤ ꯊꯣꯡꯒꯤ ꯋꯥꯡꯃꯗ ꯈꯣꯡꯒꯤ ꯃꯈꯥꯗ ꯊꯝꯕ ꯑꯁꯤꯅꯤ꯫ ꯃꯁꯦ ꯅꯪꯒꯤ ꯍꯛꯆꯥꯡꯗ ꯌꯥꯝꯅ ꯑꯔꯥꯏꯕ ꯑꯃ ꯑꯣꯏꯅ ꯊꯣꯛꯀꯅꯤ ꯍꯥꯏꯕꯗꯤ ꯅꯠꯇꯦ, ꯃꯔꯝꯗꯤ ꯅꯪꯉꯣꯟꯗ ꯑꯆꯨꯝꯕ ꯃꯥꯟꯗꯕ, ꯑꯐꯕ ꯃꯑꯣꯡ ꯆꯥꯕ ꯃꯥꯟꯗꯕ ꯀꯌꯥ ꯊꯣꯛꯀꯅꯤ꯫ ꯃꯁꯤꯕꯨ ꯊꯣꯛꯅꯅꯕ ꯍꯣꯠꯅꯕꯗ ꯅꯪꯅ ꯆꯪꯒꯅꯤ ꯍꯥꯏꯅ ꯈꯟꯖꯕ ꯃꯇꯝ ꯑꯗꯨꯗꯒꯤ ꯍꯦꯟꯅ ꯆꯪꯕꯁꯨ ꯌꯥꯏ꯫ ꯑꯗꯨꯕꯨ ꯅꯪꯅ ꯍꯥꯏꯒꯗꯕꯗꯤ ꯑꯩꯅ ꯊꯥꯖꯩ ꯃꯗꯨꯗꯤ ꯃꯁꯦ ꯑꯩꯒꯤ ꯑꯐꯕꯒꯤꯗꯃꯛꯇ ꯊꯣꯛꯀꯅꯤ꯫ ꯏꯁ꯭ꯋꯔ, ꯑꯩ ꯈꯪꯗꯦ ꯅꯪꯅ ꯃꯇꯧ ꯀꯔꯝꯅ ꯃꯁꯤꯕꯨ ꯆꯤꯡꯊꯈꯤꯒꯗꯕꯅꯣ, ꯑꯗꯨꯕꯨ ꯃꯁꯦ ꯑꯩꯒꯤ ꯑꯐꯕꯒꯤꯗꯃꯛꯇ ꯊꯣꯛꯄꯅꯤ꯫ ꯎꯄꯥꯏ ꯑꯃꯅ, ꯂꯝꯕꯤ ꯑꯃꯅ, ꯏꯁ꯭ꯋꯔ ꯅꯪꯅ ꯃꯁꯤꯒꯤ ꯑꯋꯥꯕ ꯐꯤꯚꯝ ꯑꯁꯦ ꯑꯩꯉꯣꯟꯗꯒꯤ ꯂꯧꯊꯣꯛꯄꯤꯒꯅꯤ ꯑꯗꯨꯒ ꯅꯪꯅ ꯃꯁꯤꯕꯨ ꯑꯩꯒꯤ ꯀꯟꯕꯤꯕꯒꯤꯗꯃꯛꯇ ꯑꯣꯏꯅ ꯑꯣꯏꯍꯟꯒꯅꯤ꯫ ꯑꯗꯨꯅ ꯏꯁ꯭ꯋꯔ, ꯃꯁꯦ ꯐꯅ ꯑꯔꯨꯕ ꯑꯣꯏꯗꯨꯅꯁꯨ ꯐꯤꯚꯝ ꯑꯁꯤꯗꯒꯤ ꯑꯩꯅ ꯅꯍꯥꯛꯄꯨ ꯊꯥꯒꯠꯆꯔꯤ, ꯃꯔꯝꯗꯤ ꯑꯩꯅ ꯃꯁꯦ ꯎꯕ ꯐꯥꯎꯕ ꯂꯩꯇ꯭ꯔꯒꯁꯨ ꯑꯩꯅ ꯊꯥꯖꯩ ꯃꯗꯨꯗꯤ ꯃꯁꯤꯗꯒꯤ ꯅꯪꯅ ꯑꯐꯕꯗꯤ ꯊꯣꯛꯍꯟꯒꯅꯤ ꯍꯥꯏꯕ ꯑꯁꯦ꯫ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛ ꯑꯐꯕꯒꯤꯗꯃꯛꯇ ꯄꯨꯟꯅ ꯇꯧꯃꯤꯟꯅꯩ꯫ ꯀꯔꯤꯒꯨꯝꯕ ꯅꯪ ꯑꯋꯥꯕ ꯐꯤꯚꯝ ꯑꯃꯗ ꯇꯥꯔꯒꯗꯤ, ꯅꯪꯅ ꯐꯤꯚꯝ ꯑꯁꯤꯒꯤ ꯃꯔꯝꯗ ꯃꯔꯩ ꯃꯔꯥꯡ ꯇꯧꯗꯨꯅ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯒꯗꯤ ꯃꯗꯨꯕꯨ ꯑꯔꯦꯝꯕ ꯂꯣꯏꯅ ꯇꯥꯍꯜꯂꯣ꯫ ꯑꯁꯤꯒꯨꯝꯕ ꯑꯆꯧꯕ ꯃꯆꯠ ꯑꯁꯦ ꯄꯣꯜꯅ ꯑꯗꯨꯝ ꯉꯥꯛꯇꯨꯅ ꯊꯝꯈꯤ꯫ ꯕꯥꯏꯕꯜꯗ ꯌꯥꯎꯔꯤꯕ ꯑꯁꯤꯒꯨꯝꯕ ꯑꯆꯧꯕ ꯃꯆꯠꯀꯤ ꯈꯨꯗꯝꯗ ꯑꯩꯈꯣꯏꯁꯨ ꯆꯠꯀꯗꯕꯅꯤ꯫ ꯗꯥꯅꯤꯌꯦꯜꯗ ꯑꯆꯧꯕ ꯃꯆꯠ ꯑꯃ ꯂꯩꯈꯤ꯫ ꯃꯉꯣꯟꯗ ꯍꯥꯏꯈꯤ, ꯅꯪꯅ ꯏꯁ꯭ꯋꯔꯕꯨ ꯃꯈꯥ ꯇꯥꯅ ꯈꯨꯔꯨꯝꯂꯒꯗꯤ ꯅꯪ ꯅꯣꯡꯁꯥꯒꯤ ꯃꯀꯣꯟꯗ ꯊꯥꯗꯒꯅꯤ ꯍꯥꯏꯅ꯫ ꯑꯃꯁꯨꯡ ꯕꯥꯏꯕꯜꯅ ꯍꯥꯏ ꯗꯥꯅꯤꯌꯦꯜꯅ ꯃꯍꯥꯛꯀꯤ ꯍꯩꯅꯕꯤ ꯑꯃ ꯑꯣꯏꯅ ꯅꯣꯡꯃꯗ
ꯑꯍꯨꯝꯂꯛ ꯃꯍꯥꯛꯀꯤ ꯃꯊꯛ ꯊꯪꯕ ꯀꯥꯗ ꯊꯣꯡꯅꯥꯎ ꯊꯤꯡꯖꯤꯟꯗꯨꯅ ꯃꯍꯥꯛꯅ ꯈꯨꯔꯨ ꯈꯨꯗ ꯀꯨꯟꯗꯨꯅ ꯏꯁ꯭ꯋꯔꯕꯨ ꯊꯥꯒꯠꯂꯝꯃꯤ꯫ ꯑꯩꯅ ꯉꯛꯆꯕꯗꯤ ꯑꯩꯈꯣꯏꯗ ꯌꯦꯛꯅꯕꯅ ꯀꯤꯍꯜꯂꯛꯂꯕ ꯃꯇꯝꯗ ꯑꯩꯈꯣꯏꯗ ꯀꯔꯤ ꯊꯣꯛꯀꯗꯒꯦ ꯃꯁꯤꯅꯤ꯫ ꯅꯈꯣꯏꯗꯤ ꯉꯥꯏꯗꯨꯅ ꯀꯔꯤ ꯊꯣꯛꯀꯗꯕꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯗꯨꯅ ꯂꯩꯒꯅꯤ꯫ ꯗꯥꯅꯤꯌꯦꯜꯗꯤ ꯅꯣꯡꯁꯥ ꯃꯀꯣꯟꯗ ꯍꯥꯞꯆꯤꯟꯗꯨꯅ ꯑꯗꯨ ꯐꯥꯎꯕ ꯃꯍꯥꯛ ꯏꯁ꯭ꯋꯔꯕꯨ ꯈꯨꯔꯨꯝꯗꯨꯅ ꯏꯁ꯭ꯋꯔꯕꯨ ꯊꯥꯒꯠꯂꯝꯃꯤ꯫ ꯅꯪꯅ ꯌꯨꯝꯗꯒꯤ ꯆꯠꯊꯣꯛꯇ꯭ꯔꯤꯉꯩꯗ ꯑꯌꯨꯛꯇ ꯅꯪ ꯃꯤꯠꯀꯨꯞ ꯈꯔꯗꯪ ꯂꯧꯗꯨꯅ ꯈꯨꯎ ꯀꯨꯟꯗꯨꯅ ꯍꯥꯏꯌꯨ, ꯏꯁ꯭ꯋꯔ, ꯑꯩꯅ ꯅꯍꯥꯛꯄꯨ ꯉꯁꯤꯒꯤꯗꯃꯛꯇ ꯊꯥꯒꯠꯆꯅꯤꯡꯉꯤ꯫ ꯅꯪꯅ ꯑꯩꯕꯨ ꯃꯇꯦꯡ ꯄꯥꯡꯕꯤꯕꯒꯤꯗꯃꯛꯇ ꯅꯍꯥꯛꯄꯨ ꯊꯥꯒꯠꯆꯅꯤꯡꯉꯤ꯫ ꯑꯩꯅ ꯊꯥꯖꯩ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯑꯩꯅ ꯇꯧꯕ ꯗꯔꯀꯥꯔ ꯂꯩꯕꯁꯤꯡ ꯑꯗꯣ ꯑꯩꯕꯨ ꯄꯥꯡꯒꯜ ꯀꯜꯍꯟꯕꯤꯕ ꯈ꯭ꯔꯤꯁꯇꯒꯤ ꯃꯄꯥꯜꯅ ꯇꯧꯕ ꯉꯝꯒꯅꯤ꯫ ꯑꯩꯅ ꯑꯣꯏꯍꯟꯅꯤꯡꯕ ꯑꯗꯨꯗ ꯈꯨꯗꯤꯡꯃꯛ ꯑꯐꯕ ꯑꯣꯏꯒꯅꯤ ꯍꯥꯏꯕ ꯑꯩꯅ ꯊꯥꯖꯩ ꯑꯃꯁꯨꯡ ꯏꯁ꯭ꯋꯔ ꯀꯔꯤꯒꯨꯝꯕ ꯃꯁꯦ ꯑꯣꯏꯗ꯭ꯔꯕ ꯑꯩꯅ ꯈꯪꯏ ꯅꯪꯅ ꯑꯩꯕꯨ ꯂꯣꯏꯅꯔꯤ ꯑꯃꯁꯨꯡ ꯃꯁꯦ ꯑꯐꯕ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯕ ꯑꯁꯦ꯫ ꯑꯁꯨꯝ ꯇꯧꯕꯅ ꯗꯥꯅꯤꯌꯦꯜ ꯃꯥꯒꯤ ꯄꯨꯟꯁꯤꯗ ꯐꯝ ꯍꯦꯟꯅ ꯋꯥꯡꯈꯠꯂꯛꯈꯤ꯫ ꯑꯩꯈꯣꯏꯅ ꯏꯁ꯭ꯋꯔꯒꯤ ꯑꯣꯏꯕ ꯃꯆꯠ ꯂꯩꯕ ꯃꯇꯝꯗ ꯏꯁ꯭ꯋꯔꯅ ꯀꯔꯤ ꯑꯣꯏꯍꯜꯂꯛꯀꯗꯕꯅꯣ ꯍꯥꯏꯕ ꯑꯩ ꯈꯪꯗꯦ꯫ ꯔꯨꯠꯇ ꯑꯐꯕ ꯃꯆꯠ ꯂꯩꯈꯤ, ꯑꯦꯁꯇꯔꯗ ꯑꯐꯕ ꯃꯆꯠ ꯂꯩꯈꯤ꯫ ꯅꯈꯣꯏꯅ ꯕꯥꯏꯕꯜꯗ ꯑꯐꯕ ꯃꯆꯠ ꯂꯩꯇꯕ ꯃꯤ ꯀꯨꯏꯅ ꯕꯥꯏꯕꯜꯗ ꯌꯥꯎꯕ ꯊꯦꯡꯅꯔꯣꯏ꯫ ꯃꯈꯣꯏ ꯕꯥꯏꯕꯜꯗ ꯂꯃꯥꯏ 2 ꯐꯥꯎꯕꯗꯤ ꯌꯥꯎꯔꯝꯕ ꯌꯥꯏ, ꯑꯗꯨꯒ ꯑꯗꯨꯝ ꯃꯥꯡꯈꯤꯅꯤ꯫ ꯆꯨꯝꯗ꯭ꯔꯅꯦ? ꯅꯈꯣꯏ ꯀꯅꯥ ꯀꯅꯥ ꯋꯥꯔꯤꯗ ꯑꯃꯨꯛ ꯈꯛꯇ ꯌꯥꯎꯕ ꯄꯥꯝꯕꯅꯣ? ꯑꯩꯗꯤ ꯋꯥꯔꯤꯗ ꯑꯗꯨꯝ ꯌꯥꯎꯕ ꯄꯥꯝꯖꯩ꯫ ꯑꯩꯗꯤ ꯂꯃꯥꯏ 2 ꯈꯛ ꯌꯥꯎꯔꯝꯂꯒ ꯃꯥꯡꯈꯤꯕꯗꯣ ꯄꯥꯝꯖꯗꯦ꯫ 2 ꯀꯣꯔꯤꯟꯊꯤꯌꯥꯒꯤ 1:9-10 ꯑꯁꯤꯗ ꯌꯦꯡꯁꯤ꯫ ꯑꯋꯥ ꯑꯅꯪ ꯊꯣꯛꯄꯒꯤ ꯃꯔꯤꯗ ꯅꯈꯣꯏꯅ ꯈꯪꯗꯕ ꯑꯩꯈꯣꯏꯅ ꯄꯥꯝꯖꯗꯦ꯫ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯎꯔꯦ ꯃꯗꯨꯗꯤ ꯄꯣꯜꯅ ꯃꯇꯧ ꯀꯔꯝꯅ ꯑꯋꯥ ꯑꯅꯥꯁꯤꯡ ꯑꯗꯨꯗ ꯈꯥꯡꯈꯤꯕꯒꯦ ꯍꯥꯏꯕꯗꯣ꯫ ꯑꯗꯨꯅ ꯄꯣꯜꯅ ꯍꯥꯏ, ꯏꯁ꯭ꯋꯔ, ꯃꯁꯤ ꯑꯩꯉꯣꯟꯗ ꯀꯔꯤꯒꯤ ꯊꯣꯛꯍꯜꯂꯤꯕꯅꯣ ꯍꯥꯏꯕꯁꯦ ꯑꯩ ꯈꯪꯗꯦ꯫ ꯑꯩꯈꯣꯏ ꯇꯝꯊꯤꯅ ꯁꯣꯛꯂꯤ, ꯑꯩꯈꯣꯏꯅ ꯊꯋꯥꯏ ꯍꯤꯡꯒꯅꯤ ꯍꯥꯏꯕ ꯐꯥꯎꯕ ꯅꯤꯡꯂꯝꯗꯦ꯫ ꯑꯗꯨꯕꯨ ꯃꯁꯤꯒꯤ ꯃꯔꯨ ꯑꯣꯏꯕ ꯃꯔꯝꯗꯤ ꯃꯈꯣꯏ ꯃꯁꯥꯒꯤ ꯄꯥꯡꯒꯜꯗ ꯊꯥꯖꯗꯕ ꯃꯔꯝꯅ, ꯏꯁ꯭ꯋꯔꯗ ꯊꯥꯖꯕ ꯃꯔꯝꯅ ꯃꯈꯣꯏꯗ ꯀꯣꯛꯄꯤꯕ ꯑꯁꯦ ꯑꯣꯏꯔꯤꯕꯅꯤ꯫ ꯖꯦꯍꯣꯁꯥꯐꯦꯠꯇ ꯑꯃꯨꯛꯇꯗ ꯂꯥꯟꯃꯤ ꯃꯈꯜ 3ꯅ ꯈꯨꯗꯨꯝ ꯆꯟꯁꯤꯜꯂꯛꯈꯤ꯫ ꯕꯥꯏꯕꯜꯗ ꯍꯥꯏꯕꯗꯤ ꯑꯍꯥꯟꯕꯗꯗꯤ ꯃꯍꯥꯛ ꯑꯀꯤꯕꯒꯤ ꯃꯤꯍꯨꯜ ꯍꯨꯜꯂꯝꯃꯤ, ꯑꯗꯨꯒ ꯑꯅꯤꯁꯨꯕꯗꯗꯤ ꯃꯍꯥꯛ ꯄꯥꯟꯗꯝ ꯂꯩꯅ ꯏꯁ꯭ꯋꯔꯕꯨ ꯊꯤꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯍꯥꯛ ꯏꯁ꯭ꯋꯔꯗ ꯆꯔꯥ ꯍꯦꯟꯗꯨꯅ ꯈꯨꯔꯨꯝꯂꯝꯃꯤ, ꯃꯗꯨꯗ ꯏꯁ꯭ꯋꯔꯅ ꯃꯈꯣꯏꯗ ꯍꯥꯏꯔꯛꯂꯝꯃꯤ, ꯂꯥꯟ ꯑꯁꯦ ꯅꯈꯣꯏꯒꯤ ꯅꯠꯇꯦ, ꯑꯗꯨꯕꯨ ꯃꯁꯦ ꯑꯩꯒꯤꯅꯤ꯫ ꯑꯃꯁꯨꯡ ꯑꯗꯨꯒ ꯏꯁ꯭ꯋꯔꯅ ꯍꯥꯏꯔꯛꯏ, ꯅꯈꯣꯏꯒꯤ ꯐꯤꯕꯝ ꯁꯦꯝꯃꯨ, ꯇꯨꯃꯤꯟꯅ ꯂꯦꯞꯄꯨ, ꯑꯗꯨꯒ ꯅꯈꯣꯏꯅ ꯏꯁ꯭ꯋꯔꯒꯤ ꯊꯥꯗꯣꯛꯄꯤꯕ ꯑꯗꯣ ꯎꯕ ꯐꯪꯒꯅꯤ꯫ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯐꯤꯕꯝꯗꯤ ꯈꯨꯎ ꯀꯨꯟꯗꯨꯅ ꯏꯁ꯭ꯋꯔꯕꯨ ꯈꯨꯔꯨꯝꯕ ꯑꯣꯏꯔꯝꯃꯤ꯫ ꯅꯣꯡꯃꯗꯤ ꯂꯥꯟꯒꯤ ꯅꯨꯃꯤꯠ ꯑꯗꯣ ꯌꯧꯔꯛꯂꯕꯗ ꯖꯦꯍꯣꯁꯥꯐꯦꯠ ꯑꯁꯦ ꯏꯁꯩ ꯁꯛꯄ ꯑꯃ ꯑꯣꯏꯅ ꯐꯝ ꯍꯥꯞꯂꯝꯃꯤ꯫ ꯑꯗꯨꯒ ꯖꯦꯍꯣꯁꯥꯐꯦꯠꯅ ꯏꯁ꯭ꯋꯔ ꯊꯥꯒꯠꯆꯩ ꯍꯥꯏꯅ ꯏꯁꯩ ꯁꯛꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯌꯦꯛꯅꯕ ꯂꯥꯟꯃꯤꯁꯤꯡ ꯑꯗꯣ ꯆꯃꯝꯅꯕ ꯄꯣꯛꯂꯛꯄꯗꯒꯤ ꯃꯈꯣꯏ ꯃꯁꯦꯜ ꯍꯥꯠꯅꯈꯤ ꯍꯥꯏ꯫ ꯑꯗꯨꯅ ꯅꯈꯣꯏ ꯃꯌꯥꯝ ꯑꯃ ꯃꯐꯝ ꯑꯁꯤꯗ ꯀꯥ ꯑꯁꯤꯗ ꯅꯈꯣꯏꯗ ꯁꯃꯁ꯭ꯌꯥ ꯀꯌꯥꯅ ꯑꯃꯨꯛꯇꯗ ꯌꯦꯛꯅꯕꯒꯨꯝꯅ ꯅꯈꯣꯏꯒꯤ ꯃꯥꯌꯣꯛꯇ ꯂꯥꯛꯂꯒꯗꯤ ꯅꯈꯣꯏ ꯈꯨꯎ ꯀꯨꯟꯗꯨꯅ ꯅꯃꯥꯏ ꯂꯨꯛꯊꯖꯗꯨꯅ ꯏꯁ꯭ꯋꯔꯕꯨ ꯊꯥꯒꯠꯂꯨ, ꯑꯗꯨꯒ ꯏꯁ꯭ꯋꯔꯒꯤ ꯊꯥꯗꯣꯛꯄꯤꯕ ꯅꯈꯣꯏꯅ ꯈꯪꯒꯅꯤ꯫ ꯇꯥꯏꯕꯪꯄꯥꯟ ꯑꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯑꯋꯥꯕ ꯊꯦꯡꯅꯕꯁꯨ ꯂꯩꯅ, ꯑꯗꯨꯒ ꯃꯗꯨ ꯈꯛꯇꯁꯨ ꯅꯠꯇꯦ, ꯍꯧꯖꯤꯛ ꯃꯐꯝ ꯑꯁꯤꯗ ꯅꯉꯣꯟꯗꯒꯤ ꯍꯦꯟꯅ ꯑꯋꯥꯕ ꯊꯦꯡꯅꯕ ꯀꯅꯥꯒꯨꯝꯕ ꯑꯃꯁꯨ ꯌꯥꯎꯔꯝꯒꯅꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏ ꯇꯁꯦꯡꯅ ꯃꯥꯏꯊꯣꯡꯗ ꯃꯣꯃꯣꯟ ꯅꯣꯛꯇꯨꯅ ꯑꯃꯁꯨꯡ ꯀꯔꯤꯒꯨꯝꯕ ꯑꯃꯒꯤꯗꯃꯛꯇꯁꯨ ꯃꯨꯔꯨꯝ ꯁꯣꯟꯕ ꯃꯈꯣꯏꯅ ꯇꯧꯗꯦ꯫ ꯃꯈꯣꯏꯅ ꯃꯈꯣꯏꯒꯤ ꯃꯐꯤ ꯁꯦꯒꯥꯏꯔꯝꯃꯤ꯫ ꯃꯣꯖꯦꯁ ꯑꯃꯁꯨꯡ ꯑꯥꯔꯣꯟꯅ ꯇꯨꯊꯖꯗꯨꯅ ꯃꯈꯣꯏꯒꯤ ꯃꯃꯥꯏ ꯂꯨꯛꯊꯖꯗꯨꯅ ꯄ꯭ꯔꯥꯔꯊꯅꯥ ꯇꯧꯕ ꯍꯧꯔꯝꯃꯤ, ꯃꯔꯝꯗꯤ ꯃꯈꯣꯏꯅ ꯈꯪꯂꯛꯏ ꯃꯤꯁꯤꯡꯅ ꯃꯔꯩ ꯃꯔꯥꯡ ꯇꯧꯕ ꯑꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯑꯔꯨꯕ ꯐꯤꯚꯝ ꯑꯃꯅꯤ ꯍꯥꯏꯕ ꯑꯁꯦ꯫ ꯃꯁꯤ ꯑꯩꯈꯣꯏꯗ ꯏꯁ꯭ꯋꯔꯒꯤ ꯑꯀꯤꯕ ꯈꯔ ꯍꯥꯞꯆꯤꯟꯕ ꯑꯣꯏꯕ ꯌꯥꯏ꯫ ꯃꯔꯝ ꯑꯁꯤꯅ ꯃꯈꯣꯏꯗ ꯍꯥꯏꯌꯨ, ꯂꯥꯏꯅꯤꯡꯊꯧ ꯏꯕꯨꯡꯉꯣꯅ ꯍꯥꯏꯔꯤ ꯃꯗꯨꯗꯤ ꯑꯩꯒꯤ ꯏꯇꯤꯛ ꯏꯌꯥꯏ ꯑꯁꯤꯅ
ꯁꯥꯈꯤ ꯑꯣꯏꯁꯅꯨ꯫ ꯅꯈꯣꯏꯅ ꯉꯥꯡꯕ ꯋꯥ ꯑꯩꯅ ꯇꯥꯔꯤꯕꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯅ ꯅꯈꯣꯏꯗ ꯃꯇꯤꯛ ꯆꯥꯕ ꯗꯟꯗꯤ ꯄꯤꯒꯅꯤ꯫ ꯑꯩꯅ ꯉꯛꯆꯕꯗꯤ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯃꯔꯩ ꯃꯔꯥꯡ ꯇꯧꯕ ꯑꯅꯧꯕ ꯍꯤꯔꯝ ꯍꯦꯛꯇ ꯊꯦꯡꯅꯩ, ꯃꯔꯝꯗꯤ ꯑꯩꯈꯣꯏꯅ ꯃꯃꯥꯡꯗ ꯊꯦꯡꯅꯈꯤꯕ ꯃꯔꯝꯗ ꯑꯩꯈꯣꯏꯅ ꯃꯨꯔꯨꯝ ꯁꯣꯟꯕ ꯇꯝꯈꯤ꯫ ꯅꯈꯣꯏꯅ ꯅꯣꯔꯣꯛꯄꯨ ꯆꯃꯝꯅꯍꯟꯕ ꯄꯥꯝꯂꯒꯗꯤ, ꯅꯣꯔꯣꯛꯄꯨ ꯑꯣꯠꯄ ꯄꯥꯝꯂꯒꯗꯤ ꯑꯁꯨꯝꯅ ꯍꯥꯏꯕ ꯍꯧꯕꯤꯌꯨ: ꯏꯁ꯭ꯋꯔꯗ ꯊꯥꯖꯁꯤ, ꯃꯔꯝꯗꯤ ꯃꯍꯥꯛꯇꯤ ꯌꯥꯝꯅ ꯐꯩ, ꯃꯍꯥꯛꯀꯤ ꯊꯧꯖꯥꯜꯗꯤ ꯂꯣꯝꯕ ꯅꯥꯏꯗꯦ꯫ ꯑꯩꯅ ꯊꯥꯖꯩ ꯊꯥꯒꯠ ꯍꯩꯕꯒꯤ ꯃꯆꯠ ꯑꯁꯦ ꯑꯩꯈꯣꯏꯗ ꯂꯩꯕ ꯌꯥꯝꯅ ꯐꯖꯕ ꯃꯆꯠ ꯑꯃꯅꯤ, ꯑꯗꯨꯒ ꯑꯩꯅ ꯊꯥꯖꯩ ꯃꯁꯤꯅ ꯑꯩꯈꯣꯏꯗ ꯃꯥꯏ ꯄꯥꯛꯄ ꯄꯨꯟꯁꯤ ꯑꯃ ꯑꯣꯏꯍꯟꯒꯅꯤ ꯍꯥꯏꯕ ꯑꯁꯤ ꯑꯩꯅ ꯆꯦꯠꯅ ꯊꯥꯖꯩ꯫ ꯑꯩ ꯉꯁꯤ ꯅꯈꯣꯏꯗ ꯊꯧꯒꯠꯆꯅꯤꯡꯉꯤ꯫ ꯅꯍꯥꯛ ꯌꯥꯝꯅ ꯑꯋꯥꯕ ꯐꯤꯚꯝ ꯑꯃꯗ ꯂꯩꯕ ꯑꯣꯏꯔꯒꯁꯨ ꯅꯉꯣꯟꯗ ꯑꯐꯕ ꯃꯆꯠ ꯂꯩꯔꯒꯗꯤ ꯏꯁ꯭ꯋꯔꯅ ꯃꯗꯨꯗꯒꯤ ꯑꯐꯕ ꯑꯣꯏꯍꯟꯒꯅꯤ꯫ ꯔꯣꯃꯥꯟ 9:19ꯗ ꯑꯁꯨꯝꯅ ꯍꯥꯏ, ꯑꯃꯁꯨꯡ ꯏꯁ꯭ꯋꯔꯅ ꯏꯕꯨꯡꯉꯣ ꯃꯍꯥꯛꯄꯨ ꯅꯨꯡꯁꯤꯕꯁꯤꯡꯗ ꯖꯣꯏꯁ ꯃꯥꯌꯔ ꯃꯤꯅꯤꯁꯇ꯭ꯔꯤ ꯍꯥꯏꯕꯁꯤ ꯃꯍꯥꯛꯄꯨ ꯑꯩꯈꯣꯏ ꯃꯤꯌꯥꯝꯅ ꯊꯥꯒꯠꯆꯔꯤ꯫ ꯃꯍꯥꯛꯅ ꯑꯩꯈꯣꯏꯉꯣꯟꯗ ꯇꯧꯕꯤꯔꯤꯕ ꯊꯥꯒꯠꯆꯔꯤꯉꯥꯏ ꯍꯥꯏꯐꯝ ꯂꯩꯇꯦ꯫ ꯃꯍꯥꯛꯅ ꯑꯩꯈꯣꯏꯕꯨ ꯐꯤ, ꯃꯔꯨꯞ ꯑꯗꯨꯈꯛꯇ ꯅꯠꯇꯅ ꯂꯩꯇꯕꯁꯤꯡꯗ ꯆꯤꯟꯖꯥꯛ ꯅꯠꯇꯅ ꯑꯃꯁꯨꯡ ꯄꯥꯎ ꯑꯃꯁꯨꯡ ꯑꯐꯕ ꯄꯥꯎ ꯇꯝꯕꯤ꯫ ꯅꯣꯏꯅ ꯀꯟꯇꯦꯛ ꯇꯧꯕꯤꯕ ꯌꯥꯒꯅꯤ jmmindia.org꯫ ꯉꯁꯤ ꯖꯣꯏꯁ ꯃꯥꯌꯔꯒꯤ ꯃꯤꯅꯤꯁꯇ꯭ꯔꯤꯗ ꯅꯣꯏ ꯌꯥꯎꯕꯤꯕ ꯌꯥꯒꯅꯤ꯫ ꯖꯣꯏꯁ ꯃꯥꯌꯔ ꯃꯤꯅꯤꯁꯇ꯭ꯔꯤ ꯍꯥꯏꯕꯁꯤ ꯃꯍꯥꯛꯄꯨ ꯑꯩꯈꯣꯏ ꯃꯤꯌꯥꯝꯅ ꯊꯥꯒꯠꯆꯔꯤ꯫ ꯃꯍꯥꯛꯅ ꯑꯩꯈꯣꯏꯉꯣꯟꯗ ꯇꯧꯕꯤꯔꯤꯕ ꯊꯥꯒꯠꯆꯔꯤꯉꯥꯏ ꯍꯥꯏꯐꯝ ꯂꯩꯇꯦ꯫ ꯃꯃꯥꯡꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤ ꯖꯣꯏꯁ ꯃꯦꯌꯔ ꯃꯤꯅꯤꯁꯇ꯭ꯔꯤꯒꯤ ꯐ꯭ꯔꯦꯟड्स ꯑꯃꯁꯨꯡ ꯄꯥꯔꯠꯅꯔꯁꯤꯡꯒꯤ ꯃꯇꯦꯡꯗꯒꯤ ꯄꯥꯡꯊꯣꯛꯆꯕꯅꯤ꯫